Churachandpur ki tuibongda gari thomjinabagi wahauda CRPF ki gari ama mai thakre senaba kuntra gani thoi fare Churachandpur district ki tuibongda ngarang numidang pung 3 kuntra rom tabada mioi anina yu ngaurga thorokpa gari ama army ki kesper gari na thomjilubadagi achauba irang thokre thogdogaduga mari leinena miyamgi mob amana chamaga kunmapan suba CRPF battalion gi RAF singna sizinaba tata winger ama mai thakre miyamgi irang adu laksinana bahotnabada security force na nomai amasung tear gas cell kya kapkhre loinana thogdok da senabani haiba mioi kuntra gani thoi security force na phagatkhre thogdogadugi matang da press na phangba paugi matung inadi yu ngauraga mioi ani aduna thorakhiba two wheeler gari adu army gi kesper gari na thomjin khiba aduda asok apan nangkhi adubu ka hena sokpadi oikhide soklaba mioi ani adu Churachandpur district hospital da puduna laikana thogdogaduga mari leinana khangawdana miyamgi mob ama horaktuna security force ta nungna thajinba yauna chawna ungkhatna bathoki loinana irang adugi manungchana numidang pung 8 makhairom taba matamda CRPF ki rapid action force singna sizinaba winger ama tumna mai thaki miyamgi maikai dagi haribana security force ki kangbuna accident adu thoklaba matungda hanna yenglamdana thauki maduna maram oiraga ungkhatna bagi thogdog adu thokibani hairi amaromda thogdogaduga mari leinana Churachandpur police station a case ama lokatuna investigation chathaba hokre loinana thogdogaduda chenabani haiba mioi kuntra gani thoi phagatkhre Indian army amasung police ki maikai dagi haribana thogdogadu mafam aduda shanti thamba pamdaba mioi kharana inchilaga thoankibani security force ki maikai dagi soklaba mioi ani aduda medical assistance piki minor oina sokpa maram na mioi sing adu hospital dagi fawba discharge tawkhre hojik makha tana ahenba force sing deploy tawduna pamdaba thogdok sing thoktana ba honari hairi Salai tare ki flag na pihaiduna moreda Kuki singna Kabui singna Tonglakpa car ama Thugaikhre ngarang numidang pung 8 makhairom tabada Indo Myanmar border gi more town da leiba Muslim basti da Kabui phurup ki mioi singna tungduna lakhiba angoba masugi XUV car ama salai tare ki firal theli haiduna Kuki singi mioi singna Thugairam le Kuki singna utuk watup sizinaduna car adu Thugairam bagi thodokta gari adugi maning thangba mingselgi saruk sing yauna mafam ayamba akai atoi thoki thogdogasiga mari leinana more police na case ama lokhatkre adumakpu kanagumba mioi amata mifa mipun tawbadi leitri pawasina makha tana haribana Kuki gi mioi singna Thugairam laba gari adugi number na DL3CAS 4376 ni gari asi more Muslim basti dagi Muslim amana thawbani mioi sing aduna gari adu maitai gi salai teret ki flag theli haiduna Thugai khokai torom labasu gari adu da tonglakhiba mioi sing adudi khut thabana chingba thawong amata satharam khide kanglup ki irang thokraba matung more town asi hojik lo laitaba mafam amaga chap manare Kuki singna tawning ba tawbada state amasung central force singi maikai dagi ain gi oiba thabak amata lokhatpa ngamdre NATO na mating panglaktabagidamak Donald Trump kham thengna saukre Iran ga numit kun ga taret ni chupna sokna rakhiba landa North Atlantic Treaty Organization NATO leibak singna mating panglaktabagidamak America gi President Donald Trump kham thengna saukre hairi Iran na sokna riba lana sida ngasi fawbagi manungda NATO gi leibak singna America da karigumba makhal amatagi mating panglakhidabani adubu NATO hariba organization asi matam kayagi mamangdagi America na sel chawna thadaduna lakhibaga loinana leibak sing asigi security gi thodang fawba America na lawduna lakhibani Donald Trump na handak saurokliba asi Iran ga sokna riba lana sida malemda leiriba ayamba leibak na thaptokna leinaba honarakhiba adudagini America na NATO dagi apamba amadi karigumba makhal amatagi matengi thajaba thamde adubu maru oiba matamasi America na ningsingduna leigani hainasu phongdokhi hairi Civil Service Exam ki coaching center ama oiriba Delhi da leiba Pioneer Academy gi Imphal branch hangtokre haukiba chahi 15 romasida tongan ba Civil Service Exam kyada mai paklaba mahairoi kaya puthokraba Pioneer Academy Delhi gi branch ama state asigi oina Rims Road ta leiba Nityananda Temple manakta hangkibaga loinana Staff Selection Commission Banking amadi witnessingba exam singi class hauragani haina branch asigi mihut ama oriba L Jinamika na phongdorakli hiram asiga mari leinana Rims Road ta leiba academy sida ngasi pangthokliba paugi mifam amada L Jinamita na makhata na high academy sina Imphal da branch tawkraba matung pangthokhiba scholarship state ta mai palakraba mahiroi singda chada nifudagi chama fawba scholarship pikre makhata na chada kundagi kuntra fawba pig the scholarship state amagidamaksu thaurang tauri loinana scholarship asida IDP mahairoi singi oina su sada kuntragi scholarship pigani haiki
ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯀ꯭ꯂꯥꯁ ꯑꯁꯤ ꯗꯤꯜꯂꯤꯗ ꯂꯩꯕ ꯃꯇꯤꯛ ꯆꯥꯔꯕ ꯑꯣꯖꯥꯁꯤꯡꯅ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯇꯥꯛꯄꯤ ꯇꯝꯕꯤꯒꯅꯤ ꯑꯣꯖꯥꯁꯤꯡ ꯑꯁꯤ ꯏꯝꯐꯥꯜꯗ ꯃꯁꯥ ꯂꯥꯛꯇꯨꯅ ꯇꯥꯛꯄꯤꯕꯁꯨ ꯌꯥꯎꯔꯛꯀꯅꯤ ꯑꯣꯟꯂꯥꯏꯟ ꯑꯃꯗꯤ ꯑꯣꯐꯂꯥꯏꯟ ꯑꯅꯤꯃꯛꯇ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯒꯅꯤ ꯆꯌꯣꯜ ꯑꯃꯗ ꯅꯨꯃꯤꯠ 6ꯅꯤ ꯀ꯭ꯂꯥꯁ ꯇꯧꯔꯒ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯃꯣꯛ ꯇꯦꯁ ꯄꯥꯡꯊꯣꯛꯀꯅꯤ ꯃꯇꯝꯒ ꯆꯨꯅꯔꯕ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁ ꯑꯃꯗꯤ ꯁ꯭ꯇꯗꯤ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯗ ꯐꯪꯍꯟꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯅ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯃꯤꯄꯥꯏꯕ ꯀꯌꯥ ꯑꯁꯤ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕ ꯗꯤꯜꯂꯤꯗ ꯆꯍꯤ 15 ꯍꯦꯟꯅ ꯃꯊꯧ ꯄꯥꯡꯊꯣꯔꯛꯂꯕ ꯄꯥꯏꯑꯣꯅꯤꯌꯔ ꯑꯦꯀꯥꯗꯃꯤꯒꯤ ꯕ꯭ꯔꯥꯟꯆ ꯏꯝꯐꯥꯜꯗ ꯍꯥꯡꯗꯣꯛꯀꯅꯤ ꯑꯦꯀꯥꯗꯃꯤ ꯑꯁꯤꯅ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯂꯧꯕꯤꯍꯧ ꯍꯥꯏꯅꯁꯨ ꯑꯦꯀꯥꯗꯃꯤ ꯑꯁꯤꯒꯤ ꯃꯤꯍꯨꯠ ꯑꯦꯅꯤꯂꯥ ꯍꯨꯏꯗ꯭ꯔꯣꯝꯅ ꯐꯣꯡꯗꯣꯔꯛꯈꯤ